Imung manungi meeoi Leikhidabagi thagi lukatpagi Thouram yumda pangthokpagi mahutta chingkhong chingya da Khul Ngakliba singi Manak Oina Katlasi haina Social amasung Cultural Activist Rakesh Naorem na phongdorakli Khurai thangjam leikaidagi Leikhidabagi ngakpigani Leikhidabagi ningthauzam gaurirarani amasung sabungkho khunauda Khul Ngaklamba tumukhonggi thodokta Leikhidaba athauba chinga kham lamyanba anigi thagi luklen katpagi Thouramda wafam masi mahang phongdokhibani Imphal East District ki sabungkho khunauda pangthokhiba Thouram aduda mahang namakha taraduna hai lamdam asigi saknairba iba wahengbam nimai changi loina bi Leikhidabagi gaurirarani gi mingda mahaki imung manungda tanaraga thagi luklen katpagi Thouram asi chingkhong chingya da Khul Ngakliba mafam singda katnaba warip asi ihan han boina laukhibani makha taba luklen katpagi Thouram singsu lamdam asigi Khul Ngakliba mafam singda chattuna katkani miyamna su imung manunggi meeoi ama Leikhidabagi thagi luklen katpadasu ngasi pangthokliba sigumna hing nungthil naidana Khul Ngakliba volunteer singna leiba mafam sing asida chatlaga katpagi henabi thamlase haiki